ahan madamaru iba pau pizari Mapitel Dam water reservoir da mioi ahum hi laksin khiba dubo fangnana ba thikiba singbu Chief Minister and Birena ikai kumna bot kre Kurumzari ISTV ki pawm yeng tabir pa punung putar musari hasing mapung iba pau sanong pizari Mamang thagi tang kungani panda Mapitel Dam water reservoir da nonglay lungsit na hi laksin duna lekhidraba ningthokong kha khunau dagi S Rajiv S Roman amadi N Rani gi asiba haksang fangnana ba thikibada achoba thodang lokhiba Indian Navy NDRF SDRF Manipur Fire Service DC Kamjong Imphal West amadi Imphal East ki police lamdam adong ki khunja sing amadi kudakta mi kankhiba Ramrai Khulgi Rengam LM da Chief Minister N Birena achamba kudol piduna ikai kumna bot kre Chief Minister Secretariat ke Darbar Hall da pangthokiba tharomatuda Deputy Speaker K Ravindro MLA L Rameswar MLA Dr S Ranjan RDM ki Vice Chairman Adim Pamai Additional Chief Secretary MI Khan su sawyakhe makhoi homgi asib haksang phangnana ba thibada achoba thonang lokhibabu Chief Minister na thagat pafongdokhe Chief Minister makhata na haikibada mioi bagi punsi yamna maru oibana Manipur da lairiba pasingda niyam amagi makhada hi thamna bonari Mapitel Dam da thokiba laibak thiba thokdok ase thoktanaba kari toba yabagi haibudusu lenga ki maikidagi yengsingi haiki Dam sina sangaba da matam khara lawragasu mayam praja gi apamagi matungina lam koiba khotpa yamna laabanina hairiba jaga singdu da koi hi local made nataba khara koigi authorized company gi singna saba hek nong sila asu kari la asu phade khumoi da ba tawroi da ba du gum sing do sijinana na ba villager sing da khoina appeal tawbani adu villager sing na madu gi authorized ba company da gi hi longna na gi matang du da khoi state government asu kari tawbai abage villager sing du gi nungai ga da ba mo da khoi support tawbani haibani each and every tourist destination state sida leba mainly water bodies Kudakdagi oina koi tourist ka mari lainana mayam hi tongba khotpa se akhoi na preserve structure khara rules bylaws khara do madu violate obigunu maramdi mioi bagi punsi ma se yamna precious oiba yamna maman yamba pot amani Mioi ahum thibagi thabak chathabada paw loba chatpa kamguda mioi kharana athingba piba amadi kamjongi DC na pawmi kharabu changhalaga kharan changande haiba thong yaning da phongduktuna amjo amadi EGM na kandem tawkhiba adugi matangda Chief Minister na wafum kya thamkhi aigi site gi I clarify tawjari madu Deputy Commissioner juma intensely madu manate somda adagi mapandagi laiba mayamduna moigi thiba khotpada khidang hamper toba khotba khara laire yaraga di khidang outside di moigi thiri badagi mafamda thambiyo khopiyo na hairak padagi donagi bini madugi misunderstanding do ai gi side gi madu ai mayam da madu ai regret toba phongdok chari on behalf of the administration aduna madu the most chapter 2 side loisalasi Kangpokpi district ki manung chana leiba bungte chiru haiba khuladuda khunja singna organic ki low pathap sizinaduna tilhau paktang na thaduna imung manung ki achokba hingnana bagi lambi ama oibata natana miyam da haksang sokloidaba makhal gi pothok puthokli hiramasida pawdam ama aina hojik leijariba mafam ase Kangpokpi district ke bungte subdivision manung da leiba bungte chiru haina khangnaba khun adudane khun asi Bisempur district ki Kainau hariba khundudagi changaga leiba mafamni mafam asida chemical fertilizer sizinadana santhi sanungkhak sizinaduna chingmai sing asida tilau aduki matik fajana pak sanna thari tilau sing asi sahi chuppa puthokpagi pandamda chatharakpa khongjang amani masidagi putholagi ba pothok asina miyamda haksang phaba pot pijabada natana imung manunggisu asauba income ama ori masigi matangda potchai thariba laumi singa unaduna wari sanase tha amada akhoina ekar ama uragadi lising trama thoi trani thoi singmati tha amada di loe akhoina asina phangiba paisa sina ngasai labor dasu pikhre andoga transportation gi gari bhara ko gari pire adoga akhoina 50% gumadi leme angang lari tambagi adoga
चाबा थकपगी अदुम कोनानंगाई अखोइना मैनेज तो तोखरे मरोई खत थाबने अतैबुदि चानिंगाई खर खरबुदि थाई हाइबदि अतै सुबा यादबा हाइबदि मरोई से थारगदि मतामसे मंगोंदा याम चांगबा अदो मरोई सु थाबा अदुगा मना मसिंग सु थाबा दमाय तौरगदि अमन अत्रगा अमदि सोइबा हाइसिरा हाइबदि मतामदु नंगलक्तबा हाइसिरा अखोइ मरोई थाबसे अयामबना जनिंग हुलाकपा हाइ तारिको केना अप्रैल दा अयामबा थाई मार्च लास्ट वीक अदुगा अप्रैल अदुददि दुम थाबा यारे मे यौरादि थारसु चारा दु खरा मरा चटपा वाले सी सही अमदा कयारक्ति लौरोक्सि सही अमदा नोंसे दुम मरंकाइना तारगदि था अमदा अममम हिकपा हाइबिसिदिको मसाना सोइद्रबने अदुना जनवरी फेब्रुअरी ददि खरा वाइ संथि हर चाइबसे होइना चाइरिसे असेमना कोइनसु चटपा उरिया सिदी पूरा मादी अखोइ मरोइगे सुचा चानदे मादी ngasi चाइरगदि हायंगदि लोइना पाटले अदुगा अखोइगे डायमंड से हाना टेस्ट तौरमे अदो चाइरगा मासिना मनाबुदि था अमगुम्बसिदि मनासि फाइ अदुगा था अनि हाइगतपददि मादी अदुम मराजु चथलगा को हिनगाइ लेत्रबा अदुदा संथि हरसिना फसु फबा अदुगा अखोइ चाबदु हक्चंगदसु सोइदौबनिना असिना हिना कानै हाइबसि मयामसु अदुदुम संथि हरसे उना चाइ हेना पुकनिंग चिंचिनंगाइ ओरिबा वाफमदि मफम असिदा पाम्बी सिंग असि थाबा मतमदा संथि सन्युंग ngakta सिजनबगी मरमसे मसिदगी पुथोरकपा पोथोक्सिना मियामदा हक्चांग सोखनदबा हाइबा वाखलोन सिदनी असिगुम्बा वाखलोन असि करिगुम्बा खोगी मणिपुर गे कासिन कोया सिनबा थुंगना लैरबा मतमदा खोगी मणिपुर से ऑर्गेनिक ओइबा स्टेट अमा ओइबा ngamgani हाइबसे असेट पथाजबा अमने सोंगथाम अबोइगा लोइनेना पाउदम जरिबा रिना नुमाइथेम ISTV न्यूज बोंगते चिरु कांगपोपे डिस्ट्रिक्ट जिरीबम तमना लाकपा पैसेंजर ट्रेन अमा जिरीबम पुलिस की नुपी पुलिस अमदी कमांडो टीम अमना चेक तौबदा मसा की सक्तक से अमदी टिकेट यावमदबा पैसेंजर तरा ट्रेन अदुदा अमुक हलनख्रे हैना जिरीबम की SP न खंगलकली नेशनल असेसमेंट एंड एक्रेडिटेशन काउंसिल NASC की पीयर टीमना DM कॉलेज ऑफ कॉमर्स की फिबम ngarangdagi ngasi fawba yingsinkhre पीयर टीम अदुदा महाराष्ट्र दयानंद यूनिवर्सिटी की वाइस चांसलर डॉक्टर रिजेंद्र पुनियाना लुचिंखी कृषि विज्ञान केंद्र हैंबुंग नसिंदुना केंद्र सिगी ट्रेनिंग हॉल दा था सिगी तांग कुनगा मापनदगी हौदुना नुमित तरुकनी चथरकपा ट्रेनिंग प्रोग्राम ऑन फिशरी पोल्ट्री अमदी पिग रियरिंग हाइबसिदा कांगपोपी डिस्ट्रिक्ट अमदी सेनापति डिस्ट्रिक्ट लेबा फार्मर सिंगी ओइबा ट्रेनिंग ngasi लोसिनख्रे लोसिनबगी थोमदा DC सेनापति सलाम सोमरजित कृषि विज्ञान केंद्र हैंबुंगी सीनियर साइंटिस्ट डॉक्टर N जोत्सना एडमिनिस्ट्रेटर ऑफिसर FEDS GJ पोल अमदी TP सेल की एग्जीक्यूटिव इंजीनियर L इबोमचाना मतंगसिना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइखी ट्रेनिंग अदुदा डिस्ट्रिक्ट अनिदगी लाकपा फार्मर मरफुग मरीना सरुक याखी थोरम अदुदा फार्मर सिंगदा सर्टिफिकेट सु यंथोखी थोरंग मरी लेना TP सेल की एग्जीक्यूटिव इंजीनियर L इबोमचाना फुंदोखिबदा नॉर्थ ईस्ट काउंसिल ना फार्मर सिंगी दमकता तोंगान तोंगान बेसेंथंग कया काइथोक्तुना फार्मर सिंगदा खोदोंग चाबा कया पीदुना लाकली मखाताना सुपिरकनी हाइबगी थाजबलै मरम अदुना फार्मर सिंगना मसिगी खोदोंग चाबसी लहोंगनबा होनसे चीफ गेस्ट ओइखिबा सेनापति की DCS सोमोरजिना फुंदोखिबदा डिस्ट्रिक्ट अनि असिदा लेरिबा फार्मर सिंगना इसा इसागी सेंटोक असि हानदगी सरुक अनि हेंगतनबा होनबा मतम ओइरे लेगांगनसु फार्मर सिंगदा मतम मतमगी ओइबा खोदोंग चाबा कया पिरि ngasi gi training asida yauriba farmer sing asi hana yen nganu ok amadi nga yokpagi sinphamda matam sangna tawlabasu haujiki matam gi anouba technology sizinaduna chathok laina isa isana chunagadaba low pathap chathaba matamda oire haina phungdoki खरे उरगा सिंग खरे यालगा जाना पि खरे थारगा येन ok खरे लोइरगा थोलकपा कनोसिना चम चमना लैथोकपसे यारक्तब मतमसि लाए मरमदि अखोइ इनकम अहेनबा पामएबा करिगिनो आंग लाइक तंबगी अनाबगी हिदाकी करिगी अखोइ कंज्यूमर सोसाइटी अमद चंगछलाबनिना कंज्यूमरिज्म से लाबनिना अखोइ दरकार सि चांग हेंगले दरकार से चांग हेंगलगु मतम सिदा अखोइगी लौ सिंगुद तांगगा लैरिबा मी सिंगसिगी सेंथोक लंबी से मतम सिगा चानरक्तरे अदुना डबलिंग फार्मर्स इनकम बाय 2022 हाइसे गवर्नमेंट की विजन ने
Lakliba tang nipanda pangthokadoriba World Red Cross Day gi thoronggi mangwinana ngasi Indian Red Cross Society Manipur State Branch senduna Inter-District School Painting Competition ama ngasi MG Avenue da leba State Branch Office ta pangthokre. Mahiroi cha maromna saruk yakiba painting competition adugi matangda Indian Red Cross Society Manipur State Branch ki Secretary Dr. Y Mohena Mahiroi singda humanity gi wakhalon mapung fana lahena pandamda painting competition asi pangthokpani haiki. Red Cross is work to humanitarian service. Aduna koi voluntary humanitarian service neutrality impartiality koi humanitarian service humanity base of timla angang singsi moi wakan sila kari thola ke do humanity se kari no do angangi moi pure brain mind sila kai thoke so khang koi adui tawsam BT Rota leba Infal Urban Cooperative Bank Limited ki ATM booth ama ngasi bank asigi khwaidagi ariba client ama oiriba Mutua Bahadun hangtukre. Thor maduda bank asigi General Manager RK Tiken amadi staff kya susar yaki. Community Health Office Manipur na sinduna International Nurses Week ngasi Lamfelda leba Indian Medical Association ki hall da pangtukre. Thor maduda V. Bumlunmang Health Services की Director Dr. K. Razo, State Mission Director Dr. S. Manikanta, Joint Director Nursing S. Romana Sarvyaki, Director Dr. K. Razo na nurse की सिंफम असी यामने लिमजनिंगाई ओइबा सिंफम अमनी nursing na पुक्सेल सेंग na katokpa yauna thona leina miyam gi सेवा तौगदब निहाई की Principal Secretary Bumlunmang na Health Sector da Community Health Officer सिंग na लोइबा थौना ngasi थागतनिंगाई ni Health sector da leriba kudimakna amat oina thabak tominarabadi healthcare da mai pakpa oini haiki. I'm personally very highly optimistic that the health and wellness centers that we have set up, which are running under the leadership of the community health officers, will be a successful platform for health for all. And that requires the weekly program to be prepared in advance. What are the activities? What are the service that we will provide in our health and wellness center? From the state program management unit, I think that exercise has started. Some adjustment may be needed for each different location. I would urge that we do this quickly so that our health and wellness center provides useful service. Rims amadi Zenimsta brain gi achobo operation taunana ba khulai leitabadagi Lanai Hospital amadi mapalam da chatuna laing na bahona bada lairba imung kaya gi awaba khudong chadba kaya mayuknari hiramasita pawdam mama Hauji akhuna lejariba mafam asi thongsu part 2 pichul lampakta leiba irengbam jugindrogi yumdani mahaki loinabi phamdom ningol irengbam ongbi santi brain gi weba cancer ama narakpadagi lejaba jugindrogi law hingkol yonthoktuna layang lakpadagi mahaki law hingkol yum leitabadagi ngasi mafam asida mahaki nupigi mabungi hingkol amada saidangduna leiri irengbam jugindro asi presta larik binding tobagi thabak Simpam oiduna ngasi mahaki apikpa laksaba thagi palising ahum mari sina masa ahum amadi mahaki nadun leriba loinabi layang nano honabada aduki matik khudong chadaba kaya mayonari adubu amaromda ben tumor asigi layang nanaba Manipur da leriba sarkar gi layang sang Zenems amadi rims ta asigumba asoba layang nanaba gi khusukulai leitabadagi anai hospital da sel tingna layang nano honabada awaba kaya mayoknari haibatusu jugindrodagi am khaminasi aige nupi layang na bohonabala aige lajeram lo ngol jon toktra layang jabau jarakpani ai gwati yogjarure gwati de isu operation lam tokdragadi yaroi na haire ala ai ngon su pisanung sagi pm samna waba pm mandalaiba ai hojik presta togjare jil policing mari manga pangbachin di Nome sana ta thana bona ba ngang jing laile su tamba ko badi amna wa ba moye we nom patu su leita badagi sada ba sawe huji ai siam wa ba phim no laire ai gi ni pi su brand ti maro bi na makatra leng ba ngamdre
kitang min angang ko na lang azu ngang azu ndi gari mo khulum pito ju taning dabagi sai jaga mari ke singje sigo ambo yadre dana sak pudi khaga sai jai mo khaga du de hena ambo ko mi ta sa de sarkar ge mai ge de khara yeng bira de han na ge su nom ba to pu jo du mai na dum khara nom ba gam ba angang nu bi ke sum honari jingje khar yeng bangang gadara na khali AIMS ki thak de olgani hariba RIMS hospital amadi prompata lariba Jennings hospital da ben ge major operation tonaba khusu khulai leitabna maram morkanda lairba imung chingti layangba ngamdabagi awaba kaya adu mai unari asigum phim asida Manipur sarkar amadi mari leinaba authority singna kari karamba thaudang loribagi haibadusu asobo wahang amadi oiri ai sajo juji handicraft ni mamit animal suju udre hagotran satpa sungamdra Jennings Karims kada ai ge nupi silai na ba sacharu matamda kosukla yam telaite highway mutungina sida sacharu re ai ge mori ge kalama phangbisna ai ge lama je sinna ba yagadran khanjaru bani ate mane lupali sing yankem dei digi hana sinna ba yarona takpire amamda khulai leitabagi khudong saba si lauraga RIMS amadi Jennings ta leiriba maming leiraba neurology gi doctor for kaya private hospital singda lying liba patient sing asi operation tobagi thabuk sathabana lairaba kaya dadi aduki mudik awaba kaya mayoknari video journalist abogi loina paudum jariba Indra Urikimam Thongju part 2 Adirak Super State Level Ginger Festival Faljur District Public Ground Pangthokre Mission Organic Value Chain Development for Northeast Region Ministry of Agriculture and Farmers Welfare Government of India ki makhada Manipur Organic Mission Agency MOMAN sponsor tokduna Ginger Festival Organization Committee na sinduna pangthokiba thoramatuda Farjol District ki DC Manuam Singh Additional Deputy Commissioner Tilakjoy Gangte amadi MOMA ki Project Director K Debavarta Sharma Nahakpam Food ki Managing Director Santa Nahakpam Hani ki Minister Mursanglur yauna myoy kya nasrok yaki MOMA ki Project Director K Debavarta Sharma Farjol District ta fangliba sing asi mapal lamgi company kaya na demand tarokli hojik fawbada mafam asidagi sing metric ton listing ahum hena thatok pangamkhre seloina paba matamda lupa crore mapanom yore masi festival pangthopagi mai pakpa mani haiki. In our record, 3,000 metric tons of ginger have been sold out to the national buyers and to the local buyers exclusively from Farjol district. This is a great achievement. So this marketing system, we will target it to make it increase year after year, and I pray and I wish this ginger festival keeps growing year after year, and in the third ginger festival I will request the ginger festival organizing committee to put one theme under these things, like for better marketing or towards organic production or towards quality production, something theme should be there, and that theme should be remembered and should be discussed amongst the farmers, among the participants, among the buyers, so that the theme goes a long way with the development of ginger. Farjol District ki DC Manuam Singna organic ki lau patap sizinaduna akoi bigi fibam kanbaga luinana pothok hena puthokna bhona se farmers singi yaifanaba festival asi hena pak chawna pangthokna ba honamina se haiki. The government is very keen on developing farmers of the state, and we are one of them. Our district is lucky to have this ginger, and I should say that ginger is our pride for the district. No other district has celebrated this ginger festival except Farjol district. So we are proud to be in this district, and we should always strive to maintain this organic ginger in the future also. Organizing Committee ki Chairman Laringum Inbona mathang sahida ki festival asi hena chawtho halagani tongan ma farmers singi oiba item kya su hapsi lagani haiki. Fandom ningol ngangbom ongbi thasa kobi sei kungamngarom surabi khurkhul makhale kai dagi hojingna khongjom police station ki manung chanba
Samaram mamang lekaida leibi nupi asi chatkiba tang amadagi thiba khangre hairi mahak fit manga inchi ahum rom wangi mamai sangi kulai kuchuni mahak mayumdagi thokiba matamda coffee machugi manek fanek ama setki angobada amubana langba frit ama letki angoba chuni ama yanki haina khongjom police na thadorok pachiro ama khanglakli hadi pawgi marak thana tembriam tanongjari Panthoibi Villas, everything you need to call it a home. A gated society with 24/7 security, elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Oripok, Imphal. Nung class 12 pass out natra. Thabak thiba di kam koira. Khangam khiroi bana ANT gi 9 months medical scribing gi certificate program ma yauraga tha da lising kuntra ni panda gi horaga sel kaya ma line tan biar bane akupa maro gi damak pizari ba phone number ama di website asdagi khangbi biar gani. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. The all-new Vitara Brezza. Loan Pijari, Kagem Pale Huidrom Laikai, Imphal West Laiba, LZ Construction and Metal Company Private Limited na Lupa Lag Yankai Fawagi Housing Loan Pijari. Loina na painting, electrification, modular kitchen, wallpaper, grazing, tiles, marble, granite, flooring, home renovation na Chingbagi, Kudung Chabasu, Lay, tiles amasung construction material Kaktang, Lining ba Mio Singi home delivery service Laigani. Notice the Hanbo in a National Housing Bank wholly owned by RBI license Pankraba Ministry of Finance Department of Financial Services Government of Indiana Sarfasi Act 2002 ki Makada Financial Institute amo in a Sakangraba Pradhan Mantri Awas Yojana Housing for All Mission ki Makada subsidized loan pi bada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang dukjare miyam financial facilities sing lobi na bading sing jare Panthoibi Housing Finance Company Limited and its subsidiary group of companies. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule cha India gi ahanba national award di government of India na piba silver dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu Greenery e-motor ki nungairaba pausel miyam da pijari ba khudung chaba silobiu Greenery e-motor da phangni ba gari macha singa sigi manungda adomna lupa lesing tara khaktamak deposit tawiraga apama makhal ki gari macha ama hekta launa bagi loan ki khudung chaba pijari asita sunatana mafam asida phangni ba e-auto rickshaw ki oina su loan ki khudung chaba pijari adomna deposit tawiraba matungda atenma numit kharani ki manungda apama gari lawi be yaragani nga simakleng sindiro aikoi ki address Greenery e-motor Kaisampa Junction Churuchanpur parking I will energize, motivate, educate, activate, refresh, inspire. We will change you. We support Explore. Explore Camp Yalbiu for fun, friendship and knowledge. Class 5 to 9, May 12 to 18, June 9 to 15th, Youth Hostel, Imphal. Asibak Min Chanbiu, Overseas Point Talakpiu. Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project Ama, Imphal Airport Kanakna Laiba, Bamdiar Haiba Mufamasida Paikatjari, Clubhouse, Gym, Swimming Pool, Children Park Amadi, Auditorium na Chimbagi Facilities Sing, Yauzagani. Hairiba flag sing asibu laibining basingna, ngasi makleng sinbiraktuna, hena akupa marol khangbi bayagani. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Oripok, Taurangmam Laikai, Imphal. Break itong mayam butara mongsari hasi makata pausing pijari. Technopol Chief Medical Officer gi miyeng makada Primary Health Center Morena Sinduna Moregi Eklavia Model Residential School da lemna lang bagi kem ama ngasi pangtokre.
Primary Health Center ki Medical Officer in Charge Dr. Santi Kumar ne luchingduna pangthokpa free medical camp aduda school adu ki mahiroi sing laengbaga loinana lemna hidak langthak sing piki malaria test tawbaga loinana mahiroi kaya TT vaccine kapthokhi ngasi ki camp aduda RVS ki Dr. Vidalakshmi Dr. L Korun Singh amadi Primary Center ki nurse ki asus tharuyaki Saukat pa lamdam ama purakpada nungsi sanana laiminaba Kanglup ki tokhaiba wakhalon thadokpa mathau tai haina Moirang Kendra ki MLA P Sarachandra ngasi Senior Citizen for Manipur Moirang chapter sinba Cultural Exchange amadi Unity in Diversity da yumpham oiba Fraternity Tour haina mingthonba numitarung ni chupna Sikkim da chatkadaba khongchit ama lamthabagi thoromda haikre Ibudok Thangjing Moirangi Laikol Nungdagi Lamtha ki baduda Senior Citizen for Manipur Moirang chapter ki Secretary O Gaurona Lusingki Puna Senior Citizen Kunchaga Marina Sarugyaki Kongsada du Lamthabaga Mari Lenana MLA P Sarchandra Namakata na haikibda Apunba Awang Nokpok Bharat ama semgatpada Senior Citizen for Manipur Moirang chapter nasu achoba thodang lorokani haiba thajaba lei haiki singna kari tawba yai haibasida kwaidagi maru oiba lamda mase saukolan singna tapna lehen sen haiba tarbordi leibak asida leiriba Awang Nokpok Bharat ki state macha macha leiriba Kanglup mayam ama leiriba se masi marakta yamna nungsi charana leiminaba masung ama toibagi wakal se masih lehan masih adu mapanung dulu ini cali bokong cari se mai pangna setpiu amasung tek terkait dengan hanbiro matangi sahida mau kau tu pejagar selaga si paujel se leptana sandok si hai wapun menin tamjeri hasil sila ko damaru iba pawam ko na pizari Mapitel Dam ki water reservoir da miyoi aum hilaksin ki badubo pangnana ba thikiba singbot Chief Minister N Birena ikai kumna bot kre Hajik fabugi oina ISTV na pizza Manipuri paw mata sida lusinjari miyeng tabir bisung bamukana kurumjari